ꯑꯩꯒꯤ ꯃꯤꯡ ꯔꯤꯁꯠ ꯀꯧꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 4-5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯌꯥꯝ ꯂꯥꯏꯔꯅ ꯍꯧꯔꯛꯏ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯁꯤꯁꯨ ꯑꯩꯅ ꯈꯪꯂꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯖꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯀꯩꯊꯦꯜꯗ ꯌꯣꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯄꯨꯕ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯨꯝ ꯁꯥꯕ ꯈꯔ ꯆꯠꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯏꯃꯨꯡꯒꯤ ꯆꯪꯗ ꯌꯥꯗꯕ ꯈꯔ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯔꯦꯝꯕ ꯈꯔ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯇꯨꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯆꯍꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯧꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯗ, "ꯏꯃꯥ, ꯑꯩ ꯌꯨꯝ ꯁꯥꯕ ꯆꯠꯄꯁꯤ ꯇꯣꯛꯂꯒꯦ꯫ ꯃꯤꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯒ ꯆꯠꯄꯁꯤ ꯑꯩꯉꯣꯟꯗ ꯀꯌꯥ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯁꯤꯁꯨ ꯑꯩꯅ ꯁꯨꯃꯥꯏ ꯁꯨꯝ ꯆꯠꯂ ꯂꯩꯔꯗꯤ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯌꯥ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯩ ꯑꯣꯇꯣ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯊꯧꯔꯒꯦ꯫ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯒꯗꯧꯕ ꯃꯥꯜꯂꯦ." ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ, "ꯅꯪꯗꯤ ꯑꯣꯇꯣꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯒ ꯊꯧꯗꯣꯏꯕ?" ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ, "ꯏꯃꯥ, ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥ ꯈꯔꯗꯨꯒ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯍꯟꯗꯛ ꯊꯥ ꯑꯁꯤꯗ ꯐꯪꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯇꯣ ꯑꯃꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯣꯠꯅꯤꯗ" ꯍꯥꯏꯅ ꯑꯩꯅ ꯏꯃꯥꯗ ꯈꯨꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅꯁꯨ, "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯁꯤꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯣꯇꯣ ꯁꯦꯀꯦꯟ ꯍꯦꯟ ꯑꯃꯇ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯥꯃꯛꯁꯨ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯕꯤꯀꯥꯁꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯅ ꯑꯣꯇꯣ ꯁꯦꯀꯦꯟ ꯍꯦꯟ ꯑꯃ ꯍꯪꯕꯗꯣ ꯑꯗꯨ ꯐꯪꯂꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯥꯝꯕꯗꯣ ꯑꯣꯇꯣ ꯊꯧꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯇꯣꯗꯣ ꯑꯗꯨ ꯌꯣꯜꯂꯅꯤ ꯍꯥꯏ꯫ ꯑꯗꯨ ꯅꯪ ꯂꯩꯍꯧꯔꯣ." ꯑꯗꯨꯗ ꯑꯩꯅ, "ꯃꯥꯗꯤ ꯑꯣꯇꯣꯗꯨ ꯌꯣꯜꯂꯤꯗꯤ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ? ꯀꯔꯤ ꯐꯔꯛ ꯇꯥꯕ ꯂꯩꯕꯖꯥꯠꯅꯣ?" ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ, "ꯑꯩꯅ ꯍꯪꯂꯛꯄꯗꯗꯤ ꯏꯃꯨꯡꯒꯤ ꯑꯁꯤꯟꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯂꯨꯔꯁꯦ, ꯑꯗꯨꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ, "ꯍꯣꯏ ꯏꯇꯥꯎ, ꯍꯣꯔꯦꯟ ꯆꯠꯂꯁꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯀꯥꯁ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯌꯨꯝꯗ ꯑꯣꯇꯣ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯕꯤꯀꯥꯁꯀꯤ ꯃꯔꯨꯞꯀꯤ ꯃꯌꯥꯝꯕꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ, "ꯏꯅꯥꯎ ꯑꯁꯤꯔꯥ ꯑꯣꯇꯣ ꯂꯧꯅꯤ ꯍꯥꯏꯕꯗꯣ? ꯅꯪꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯇꯤ?" ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ, "ꯃꯥꯅꯦ ꯏꯌꯥꯝꯕ, ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯣꯠꯅꯖꯗ꯭ꯔꯤ꯫ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯨꯝ ꯁꯥꯕ ꯈꯔ ꯆꯠꯂꯝꯕꯅꯤ꯫ ꯑꯗꯣ ꯀꯌꯥ ꯀꯥꯟꯅꯕ ꯐꯪꯗ꯭ರೆ ꯍꯥꯏꯗꯨꯅ ꯇꯣꯛꯑꯦ꯫ ꯑꯗꯨꯒ ꯑꯣꯇꯣ ꯑꯣꯏꯅ ꯊꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯇꯣ ꯁꯦꯀꯦꯟ ꯍꯦꯟ ꯑꯃ ꯊꯤꯖꯔꯛꯏꯕꯁꯤꯅꯤ." ꯏꯌꯥꯝꯕꯗꯨꯅ ꯑꯃꯨꯛ, "ꯐꯩꯌꯦ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯏꯅ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯃꯈꯩ ꯇꯧꯔꯤꯁꯤ ꯏꯌꯥꯝꯕꯅ ꯊꯥꯒꯠꯂꯤꯕꯅꯤ." ꯑꯩꯅ ꯑꯃꯨꯛ ꯏꯌꯥꯝꯕꯗꯨꯗ, "ꯏꯌꯥꯝꯕ, ꯑꯣꯇꯣꯁꯤꯕꯨ ꯌꯣꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯍꯥꯏꯗꯣꯛꯄ ꯌꯥꯔꯗꯤ ꯅꯅꯥꯎꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨꯒ ꯄꯩꯁꯥꯁꯤꯅ ꯀꯌꯥꯕꯨ ꯑꯣꯏꯗꯣꯏꯅꯣ?" ꯑꯗꯨꯗ ꯏꯌꯥꯝꯕꯗꯨꯅ, "ꯍꯟꯗꯛꯁꯤ ꯏꯃꯨꯡ ꯑꯁꯦ ꯈꯔ ꯋꯥꯏ, ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨ ꯑꯃꯨꯛ ꯅꯪꯁꯤꯜꯂꯛꯄ꯫ ꯑꯗꯨꯗ ꯑꯩꯁꯦ ꯑꯣꯇꯣ ꯊꯧꯕꯁꯤ ꯉꯝꯂꯔꯣꯏꯗꯕ, ꯑꯗꯨꯅꯅꯤꯗ꯫ ꯑꯗꯣ ꯅꯣꯏꯅ ꯑꯣꯇꯣ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯏꯌꯥꯝꯕꯅ ꯌꯥꯝꯅ ꯇꯥꯅ ꯁꯣꯜꯂꯛꯀꯅꯤꯗ" ꯍꯥꯏꯔꯒ ꯑꯣꯇꯣꯒꯤ ꯃꯃꯜ ꯑꯗꯣ ꯌꯥꯝꯅ ꯍꯣꯡꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯣꯇꯣꯒꯤ ꯃꯃꯜ ꯑꯗꯣ ꯇꯥꯕꯗ ꯑꯩꯗꯤ ꯂꯣꯏꯔꯦ ꯉꯛꯄꯗ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯇꯥꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯍꯪꯂꯗꯅ ꯑꯣꯇꯣ ꯑꯁꯦ ꯏꯌꯥꯝꯕꯩ ꯂꯧꯔꯒꯦ,
ꯑꯇꯩ ꯀꯅꯥꯃꯠꯇ ꯄꯤꯕꯤꯔꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯌꯥꯝꯕꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ ꯏꯅꯥꯎ? ꯄꯥꯎꯁꯤ ꯇꯥꯕꯗ ꯎꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯅ ꯑꯣꯇꯣꯗꯣ ꯂꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯣꯇꯣꯗꯣ ꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯣꯇꯣꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯩꯒꯤ ꯏꯃꯥꯗ, ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯦ ꯅꯆꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯧꯅꯦ꯫ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯄꯗꯨꯁꯨ ꯂꯦꯞꯄꯤꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯅ ꯐꯝꯃꯒ ꯆꯥꯔꯒ ꯂꯩꯔꯗꯣꯏꯅꯤ꯫ ꯀꯨꯏꯔꯦ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯤꯁꯦ꯫ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯏꯆꯟꯅꯨꯄꯤ ꯏꯕꯥꯅꯤ ꯆꯪꯂꯗꯨꯅ ꯇꯧꯔꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯏꯃꯥꯁꯨ ꯃꯥꯏꯊꯣꯡ ꯃꯈꯥ ꯂꯥꯝꯂꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯗꯨꯁꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯄꯤꯔꯒ, ꯏꯃꯥ, ꯍꯣꯔꯦꯟꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ꯫ ꯑꯩ ꯍꯧꯖꯤꯛ ꯅꯍꯥꯛ ꯑꯣꯇꯣ ꯆꯦꯜꯂꯨꯈꯤꯒꯦ꯫ ꯉꯟꯇꯥ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯇꯣꯏꯅꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯣꯇꯣꯗꯣ ꯊꯧꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯇꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯉꯥ ꯑꯁꯦ ꯐꯖꯅ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯌꯦꯅꯈꯥ ꯇꯝꯅ ꯀꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ, ꯀꯗꯧꯔꯒꯦ ꯏꯕꯦꯝꯃ, ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ, ꯗꯗꯥ, ꯑꯣꯇꯣ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯣꯇꯣ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯇꯣ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯣꯇꯣ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯗ ꯑꯩꯅ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯗ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯅ, ꯑꯁꯦꯡꯕꯅꯤ ꯗꯗꯥ, ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯇꯣ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣꯝꯃ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯃꯩꯒ ꯃꯝꯕꯁꯤꯗ ꯅꯪꯅꯒ ꯈꯔ ꯀꯤꯒꯟꯕꯅꯦ, ꯋꯥꯈꯜꯗ ꯄꯪꯈꯟ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯆꯪꯉꯣ, ꯊꯦꯡꯉꯦ, ꯇꯨꯝꯃꯨꯔꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯏꯆꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯏꯜꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯑꯣꯇꯣ ꯊꯧꯔꯨꯕꯒꯤ ꯋꯥꯅꯒ ꯋꯥꯕꯅꯦ ꯐꯃꯨꯡ ꯀꯥꯈꯠꯂꯛꯄꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯣꯇꯣ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯇꯨꯝꯕꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯣ ꯏꯆꯟꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯒꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯃꯤ꯫ ꯇꯧꯕꯕꯨꯗꯤ ꯑꯩꯒꯤ ꯀꯥ ꯑꯁꯤꯅ ꯌꯦꯅꯈꯥꯒ ꯍꯦꯛ ꯊꯪꯅꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯏꯃꯥꯒꯅ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕꯅꯤ꯫ ꯑꯣꯇꯣ ꯑꯗꯨꯗꯒꯤ ꯃꯈꯣꯟ ꯑꯗꯣ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ ꯃꯅꯤꯡ ꯊꯣꯛꯂꯗꯨꯅ ꯑꯣꯇꯣꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯟ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯣꯇꯣ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯑꯩꯅꯁꯨ ꯍꯧꯗꯣꯡ ꯅꯨꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯒ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯩꯒꯤ ꯑꯣꯇꯣꯗꯣ ꯊꯧꯗꯣꯛꯇꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯑꯣꯇꯣ ꯑꯁꯤ ꯊꯧꯗꯨꯅ ꯑꯁꯨꯝ ꯆꯠꯄ ꯑꯁꯤꯗ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯑꯣꯇꯣ ꯑꯁꯤ ꯈꯥꯝꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯇꯣꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯟ ꯑꯗꯨꯅ ꯍꯦꯛ ꯀꯥꯈꯠꯂꯒ ꯐꯝꯈꯤꯕꯒ ꯑꯩꯒꯤ ꯑꯣꯇꯣꯗꯣ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯣꯇꯣꯗꯣ ꯈꯔ ꯊꯧꯕ ꯍꯧꯕꯒ ꯑꯍꯟ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯣꯇꯣ ꯑꯁꯤ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅꯁꯨ, ꯀꯨꯏꯗ꯭ꯔꯤꯗ ꯄꯥꯕꯨꯡ, ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇ ꯉꯥꯏꯔꯤꯗ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯂꯩꯔꯤꯕꯅꯣ?
ꯅꯪꯒꯤꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯥꯝꯕꯗꯒꯤ ꯂꯩꯕꯅꯤ, ꯀꯗꯧꯔꯒꯦ ꯄꯥꯕꯨꯡ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯏꯄꯥꯁꯨ ꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯗ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯏꯄꯥꯅ ꯊꯋꯥꯏ ꯑꯃ ꯌꯥꯎꯕꯒꯤ ꯁꯥꯎꯝ ꯐꯪꯉꯤ꯫ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯅꯪꯒꯤ ꯑꯣꯇꯣꯁꯦ ꯂꯥꯏ ꯑꯃꯨꯛꯇꯪꯗꯤ ꯈꯣꯏꯔꯝ ꯊꯣꯛꯂꯒ ꯊꯋꯥꯏ ꯑꯁꯤ ꯆꯠꯍꯟꯈꯤꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ ꯍꯥꯏꯅ ꯑꯍꯟ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯍꯟ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯁ꯭ꯋꯥꯏꯗ ꯈꯥꯝꯕꯤꯔꯝꯃꯣ, ꯑꯗꯣ ꯏꯄꯥꯒꯤ ꯌꯨꯝꯁꯦ ꯑꯁꯤꯗ ꯎꯔꯤꯕ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯂꯒ ꯂꯩꯔꯕꯅꯤ꯫ ꯑꯗꯣ ꯏꯄꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯐꯖꯅ ꯈꯜꯂꯣ꯫ ꯅꯪꯅꯕꯨꯗꯤ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯃꯥꯜꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯈꯨꯗꯣꯡ ꯊꯤꯗ꯭ꯔꯤꯕ ꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏ ꯈꯨꯔꯝꯊꯣꯛꯍꯧꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯈꯨꯔꯝꯊꯣꯛꯁꯦ ꯍꯥꯏꯔꯁꯨ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯑꯍꯟ ꯑꯗꯣ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯈꯔꯕꯨꯗꯤ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯌꯥ ꯍꯦꯟꯅꯗꯤ ꯈꯟꯖꯜꯂꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯣꯇꯣꯗꯣ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯁꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯁꯤ ꯃꯤꯑꯣꯏ ꯑꯃ ꯊꯥꯗꯔꯝꯂꯒ ꯑꯩꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯑꯣꯇꯣ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯇꯣ ꯃꯅꯤꯡ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯟꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯥꯎꯗꯪꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯈꯟꯕ ꯍꯧꯈ꯭ꯔꯦ, ꯑꯗꯨꯒ ꯉꯁꯥꯏ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯆꯨꯝꯂꯕ ꯖꯥꯔꯥ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯈꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯣꯇꯣ ꯑꯁꯦ ꯂꯩꯖꯕꯤ ꯊꯥꯈꯩ ꯂꯩꯈꯠꯂꯒ ꯌꯨꯝ ꯇꯝꯅ ꯊꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯇꯣ ꯑꯁꯦ ꯁꯨꯃꯥꯡꯗ ꯈꯥꯝꯂꯝꯂꯒ ꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯃꯄꯥꯟ ꯇꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥ ꯑꯃꯗꯤ ꯑꯩꯅ ꯃꯄꯥꯟ ꯇꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯦ ꯑꯣꯇꯣ ꯃꯌꯥꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯃꯥ ꯑꯃꯗꯤ ꯑꯩꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯏꯆꯟꯅꯨꯄꯤ ꯑꯗꯣ ꯍꯨꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯍꯜꯂꯒ ꯏꯁꯤꯡ ꯑꯗꯨꯅ ꯏꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯆꯟꯅꯨꯄꯤ ꯑꯁꯦ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯗꯧꯔꯒꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯂꯨꯕꯗ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ, ꯂꯥꯛꯑꯣ ꯌꯨꯝ ꯆꯪꯂꯁꯤ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯑꯩ ꯌꯨꯝ ꯆꯪꯂꯛꯄ ꯉꯝꯃꯣꯏ, ꯌꯥꯁꯨ ꯌꯥꯔꯣꯏ, ꯑꯩ ꯑꯣꯇꯣ ꯃꯅꯥ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯃꯥꯅ ꯃꯥꯒꯤꯁꯤꯗꯤ ꯀꯔꯤꯅꯣꯃ ꯑꯣꯛꯅꯔꯦꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗꯒꯤ ꯈꯣꯏꯆꯨ ꯂꯪꯈꯥ ꯈꯔ ꯂꯧꯊꯣꯛꯎꯔꯒ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯆꯟꯅꯨꯄꯤ ꯑꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯉꯣꯟꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯑꯩꯅ ꯉꯁꯥꯏ ꯍꯦꯟꯖꯥꯡ ꯂꯩꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯈꯣꯏꯒꯤ ꯑꯣꯇꯣ ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯐꯝꯕ ꯂꯩꯕ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯈꯣꯏꯗꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯅ ꯁꯦ ꯏꯃꯨꯡꯗ ꯐꯖꯅ ꯆꯪꯅ ꯄꯣꯊꯥꯔꯣꯁꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯪꯅ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯗꯣ ꯍꯌꯦꯡ ꯈꯔ ꯀꯧꯔꯨꯁꯣ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯒ ꯑꯣꯏꯔꯕꯅꯤꯅ ꯀꯧꯔꯨꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ
हायरम्मी नुमिदांगी चाक तोलकपा मतमनी इमा इसा नुपी अमदी आई ngasai thokiba wari mayam ado sanaduna leirammi aina imada ima nasana ima se amuktang nuwaihange khalladuna auto se leirubane adubu adugi onatainabada imung se awaboina tarakle haiduna aina kaplaga imada hairammi aduda imana yamna hena su khanjilunuda isasidi aikhoi gi laibakta asumna tholo tamnambagini hairaduna aigi piyase तैथोक पिरम्मे तांजा अदुदा अखोई थोंग असे यामना कन्न थिलकअम्मे मदुदैना कनानोने असुक थेंगलब कानसिदा हाइदुना थोंग हांगतोक चटके तौब मतमदा इमान आइबु खामलम्मे अदुगा इमाना खरा हौरपना हो कनानो असुक थेंगलब कानसिदाबु हाइना लाउरम्मे अदुबु इमाना लाउरिबा मयाम अदो करिसु खुमलखिरमदे अदुगा थोंग अदुसु अमुक थिनबा लेपखिरम्मे अदुगा नाहकी मतुंगदा अखोइगी जिंगा मथक असिदा मियोय अमना सत्पगी टाइपता मखोन अमा अखोइना तारकअम्मे असुम तौदना नुंगदांग असे अखोइ कनासु तुमथनरमदे यामना वाना नुंगानबा गाइरम्मे नाहकी मतुंग नुमित असिसु तपना तपना थोकलगअम्मे अदुगा अखोइदा ngasaiदगी तपनरम्बा मयामदसु लेपखिरम्मे अदुदगिरी अइना अइगी मरु विकासता फोन तौरदुना इताओ याम तुना अखोइ फावदा गाड़ी पुरगा लाओ थबक अमता चमिनदबा यादरे हाइदुना कौरम्मे अदुदगिरी विकासु नाहकी मतुंगदा खोइदा लाअम्मे अदुगा कदौरगे इताओ हाइना हंगलअम्मे मदुदा अइना इताओ गाड़ी से थौरो अइ वारी पुंबा लंबीदा लीरगे हाइदुना गाड़ी अदो थौहलम्मे अदुगा अइना वारी पुंबादो विकासता लीरम्मे नाहकी मतुंग विकास अमदी अइ अहन अदुगी मनाक्ता यौसिलम्मे अदुगा अहन अदो कौथोकलगा अइना वारी पुंबा लिरम्मे अदुगा पाबुंग अखोइ फावदा याम थुना चसे हाइना हाइरम्मे मदुदा अहन अदुनसु अइना हाइबदो याबिरम्मे मदुदगी अखोइ अहुम असे खोइ युम तमना लाक्लम्मे अदुगा अहन अदुना ऑटो अदुगी ममांगदा फमलदुना लाइसोन तिसोन कया अमा सोलम्मे अदुगा ऑटो अदुसु टाइरिन मनाना खेक्तोक पिरम्मे मदुगी मतुंगदगिदी ऑटो अदो करिसु तौरखिद्रे मयाम मता असिना ngasiगदी हॉरर स्टोरी असी लोसिनजरे मयामना वीडियो असी नुवाइबा तारगदी लाइक सब्सक्राइब अमदी शेयर तौसिनबिरो।